Waqf Amendment Act 2025 ase signaduna Manipur Pradesh Congress Committee na lagliban numit nini humnigi manungda Supreme Court wakatlagani haina self leader Okram Ibobina phongdurkle ngasi Congress wawanda party asigi president yaura pangthokhiba pawmifam amada wafam asi phongdokladuna Okram Ibobina hai Handak Lok Sabha amasung Rajya Sabha da Waqf Amendment Bill 2024 pass tokhiba adu Constitution ki mayuktane British ki makuttage ning tamba fanglaba matung da sem kiba leibak asigi constitution da leibak ase secular country ne lining da michong mikhai naide haibadu constitution ke preamble da mayek seng yaure adu BJP na luchingba NTA ki lenga asina constitution ke framework seng mathang khut tharakpagi thawong ama chatharliba asina miyam da mi paiba ama fakole BJP na chatharakliba thawong sing ase furuk masal gi marakta yangthi na halaga divide and rule ge khongthang nokhalakpade Constitution machet tara thukainaba BJP na honarakliba asidagi kanba haibase Congress Party ki thodang ne handakta Parliament ki House animakta pass tokhiba Waqf Amendment Act 2025 ase national level da Congress Party na yaning da phongdok palekre state ki oinasu MPCC ki luchingba sing khanaraga Supreme Court da wakatnaba akhang ai singna tanaba leide Party asigi senior leader ani ngase Delhi ki damak Manipur thadoktuna lagliba numit nini humni asigi matunda Supreme Court da wakatlagane BJP na makhoi apama moongda constitution amend tawduna furuk masal gi marakta yengthina na ba seliba pumnamak Congress na thingnaba honakani haina Okram Ibobina makha tana phongdokhe BJP haibetare masigi NDA government center da panba state da panba khodeng makta moina mathang systematically sangjalapna Bharat da leriba praja khuding makse amaga nungsinadana ba divide and rule tawse koi Congress na sukya yaba ngamoy aduna ni akoina hana koina su yamna detail haijar utraga su akoi संविधान कन्म सेप कॉन्स्टिट्यूशन आइवा कॉन्स्टिट्यूशन जी मोइना पाम बमोंदा मथंग फर्दर अमेंड तौरपना कोई इंडिया दे लई मिनरिबा कोई जाति खुनी मोसे अमगा मिस अंडरस्टैंडिंग थोन अमगा खना हननबा नुंसिन हनदनबा तौग चथरक मया पुन मक्सिंग से कोई थिंग दरकार वोय मसिगे अगेंस्ट दा कोई लेप दरकार वोय संविधान कॉन्स्टिट्यूशन से कोई सेप तौब दरकार वोय हाइदना कोई ngasi media gi through da Manipur da leibiba praja section khuding makta valley da singda leiba tongan ba na isinau sing haibetare leiba mayam punamaki mukunda koi gi party gi stand se amuka su hanna na hauna na khangan jaba haibetare